ꯁꯦꯁꯤ ꯀꯨꯀꯤꯒꯤ ꯊꯤꯐꯥꯏ ꯀꯣꯟꯒꯤ ꯐꯤꯅꯤ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯀꯥꯡꯄꯣꯛꯄꯤꯗ ꯇꯧꯕ ꯐꯪꯁꯟ ꯑꯃꯗ ꯗꯤꯁꯤꯒ ꯃꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯗꯤꯁꯤꯒ ꯇꯧꯃꯤꯟꯅꯕ ꯐꯪꯁꯟ ꯑꯃꯗ ꯀꯨꯀꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯔꯛꯈꯤꯕ ꯇꯣ ꯀꯨꯀꯤ ꯑꯦꯇꯦꯌꯔꯁ ꯀꯣ LS ꯔꯣꯂꯤꯟ ꯈꯣꯡꯁꯥꯏ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯦ ꯄꯤꯔꯛꯄꯁꯨ ꯑꯗꯣ ꯁꯤ ꯑꯩꯅ ꯅꯍꯥꯟ ꯎꯄꯨꯗ ꯀꯩꯀꯩ ꯈꯔ ꯌꯦꯡꯀꯥꯟꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯃꯩ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯀꯅꯥ ꯈꯣꯡꯄꯥꯟ ꯅꯦꯁꯜꯂꯨꯔꯁꯦ ꯅꯦꯁꯜꯂꯣ 내가 너희 그너 공부 제동이가 있더라고. ꯁꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯀꯩꯅꯣꯅꯦꯕꯀꯣ ꯃꯣꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯄꯤꯇꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯄꯤꯇꯔ ꯅꯧꯖꯥꯅ ꯂꯥꯎ ꯌꯥꯅꯤ ꯀꯔꯤꯒꯤ ꯀꯩ ꯀꯨꯀꯤ ꯊꯤꯐꯥꯏ ꯀꯣꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥ ꯉꯥ ꯅꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜꯒꯤ ꯀꯩꯅꯣ ꯑꯃ ꯕꯦꯁ ꯑꯃ ꯃꯩ ꯊꯥꯏꯗꯅ ꯀꯗꯥꯏ ꯁꯨꯝꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜꯒꯤ ꯁꯤꯒꯤ ꯕꯦꯁꯁꯤ ꯃꯩ ꯊꯥꯏꯌꯦ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯏꯇꯤꯍꯥꯁꯇ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯤ ꯁꯥꯒꯣꯟꯅꯔꯒ ꯂꯩꯔꯒꯗꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯈꯪꯉꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯏꯅ ꯁꯥ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯅꯥꯊꯨꯟ ꯊꯥꯔꯤꯉꯩ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯌꯣꯡꯗꯧꯅ ꯋꯥ ꯈꯣꯡꯉꯤꯉꯩ ꯃꯇꯝꯗ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯄꯣꯠꯁꯛꯅꯤ ꯁꯤ ꯅꯣꯏꯅ ꯃꯩꯒ ꯊꯥ ꯇꯧꯔꯤꯁꯦ ꯁꯤ ꯎꯔꯕꯁꯦ ꯁꯤ ꯅꯣꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯅꯣꯏ ꯀꯜꯆꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯃꯜ ꯂꯩꯕ ꯃꯃꯜ ꯂꯩꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ 너누수. ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯣꯟꯊꯣꯛꯑꯣ ꯁꯤ ꯀꯨꯀꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯇ꯭ꯔꯦꯗꯤꯁꯟ ꯀꯩꯅꯣꯁꯤ ꯅꯪ ꯁꯛꯇꯨ ꯁꯤ ꯄꯦꯟꯇꯤꯅꯦꯀꯣ ꯄꯦꯟꯇꯤ ꯃꯅꯨꯡ ꯅꯠꯇ꯭ꯔꯣ ꯃꯅꯨꯡꯗ ꯑꯥꯏ ꯃꯥꯁꯤꯅꯦ ꯇꯩꯊꯣꯛꯑꯦ ꯇꯩꯊꯣꯛꯑꯦ ꯅꯥꯎꯕꯤꯁꯥ ꯆꯍꯤ ꯌꯨꯁꯨ ꯍꯞꯇꯥ ꯑꯃꯨꯛ ꯃꯩꯇꯥꯒꯦ ꯁꯤ ꯑꯩꯒꯤ ꯌꯦꯠꯀꯤ ꯈꯨꯠꯁꯦ ꯑꯩ ꯊꯥꯡ ꯆꯥꯕ ꯌꯥꯕ ꯃꯩ ꯇꯥꯔꯒꯦ 많이 닫았더래? ꯀꯗꯥꯏ ꯉꯁꯥꯏꯗꯣ ꯀꯥꯏ ꯁꯦ ꯀꯨꯀꯤ ꯇꯨ ꯅꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯅꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅꯒ ꯀꯠꯇꯦ ꯄꯤꯍꯝꯗ ꯊꯨꯍꯝꯗ ꯇꯤꯍꯝꯒꯥꯏ ꯇꯧꯕ ꯄꯣꯠꯇꯣ ꯁꯤ ꯂꯩꯔꯦ ꯇꯣ ꯅꯨꯡꯉꯥꯏꯔꯕꯁꯤ ꯌꯦꯡꯉꯣ ꯍꯦ ꯏꯪꯗ꯭ꯔꯣ ꯃꯩ ꯇꯤꯛꯁꯤ ꯂꯥꯎꯔꯦ ꯇꯤꯟꯁꯤ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯅꯞꯇꯤꯕꯗꯣ ꯌꯥꯗ ꯄꯥꯏꯁꯜꯂꯦ ꯂꯣꯏꯕ꯭ꯔꯥ ꯀꯨꯀꯤ ꯆꯠꯄꯁꯦ Tahu maruan tu lolam mo siya. Maroon looy kaugre. 야래 지용야래 시기 땅고이세 시기 땅고이시 까이랑 도거니 강브라 아시도 옥시 따르고 옥골 레드나 땅고이 뭐해 옥티들 랑상가다 와 옥골다 야래 러시아지 Katulang katalam mo iki pizza eh.